आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruoiba pau lamlai Vidhan Sabha Kendra gi Khetrimayum Biren amasung Kumbi Vidhan Sabha Kendra gi Sanasan Bira ngarangdagi amuk hanna MLA oire Kendra na hairi mathang sahi gi March phawbada lebak asida Health and Wellness Center lak amalising tara saba loisinaba pandam thamli amasung lebak asida hojik phawbada COVID ki vaccine dose ko 339 lakh humbudra mapan hena kapkhre Leibak asina COVID vaccine dose ko 350 na kap na bo honaringai serak asida anoba corona variant sing thorakle hairibasina amukasu nungnangba pokhalle phibam asida ikhoina tabiriba miyam da hek yaba makhai athuba matamda vaccine dose na kapthokpinaba amasung atopa miyoi sing vaccine kapada mateng pangbinaba apil tawjari laisat asidagi ngakthoknaba samba thawong ahum asi inbiu face mask upiu foot taruki social distancing thambiu maimit amadi khusa sengna hamdokpiu COVID-19 ga mari lenaba ipau singidamak National Helpline number sing 0123978046 amasung 1075 ta aduga Manipur gi helpline number 0385241168 amasung 1800345381 ta phone tawbiu hauzik mapungoiba pau lamlai Vidhan Sabha Kendra gi Khetrimayum Biren amasung Kumbi Vidhan Sabha Kendra gi Sanasan Bira ngarangdagi amuk hanna MLA oire Masigi matangda Manipur Legislative Assembly gi Secretary na Serola mathokre Supreme Court na thasigi nipanda pikhiba judgment adugi original copy ama Manipur Legislative Assembly Secretary ta yauhalaklaba tungda MLA ahum Khetrimayum Biren Sanasan Bira amasung Kaksing Vidhan Sabha gi Yengkhom Surchandra bu disqualify tawkhibaga mari lenaba judgment adu Assembly Secretary na thabak to onthokle haina bulletin ama thoktuna mari lenaba singda khanghanki adumoi namak Yengkhom Surchandra di High Court of Manipur da lakhiba election petition ga mari lenana case amada maithibadagi MLA oikhidrabani panbayai Manipur Legislative Assembly gi Speaker Tribunal na mamang sehigi June 19 da MLA ahumasi disqualify tawkhibani Raija sida ngarang COVID-19 gi anoba case kun thengnakhi aduga miyoi amata laisat asidagi sikhibagi paulaite Raija gi Haksel Bibak ki Serola mana hairiba matam asida miyoi kulhumdoi lena asidagi naba phaduna discharge tawkhi Hauzik Raija sida COVID ki active case ahum kun manga leiri leina sidagi naba pharakpagi sang chada 19.3 yaure tabiriba pawase Akashvani Imphal dagini Kendra gi Haksel Raija Mantri Dr. Bharati Pawar na hairi lebak sida hauzik phawbada Health and Wellness Center 1938 hena thabak tawri New Delhi da pangthokpa Universal Health Coverage Day 2019 da saruk yaraduna mantri na hai Mathang sahigi March phawbada lebak sida Health and Wellness Center lak amalising tara saba loisinaba pandam thamli mahangna hai afaba healthcare system semgatpana Pradhan Mantri na pamjaba Atmanirbhar Bharat ama semgatpagi maruoiba khongthangni Dr. Bharati na hai sabka sath sabka biswas amasung sabka prayas ki wakhalona COVID-19 laisat lanthengnabada sauna mateng oikhi COVID laisat ki matamda thauna phana mathau pangthokiba healthcare workers singbusu mantri na thagatpa phongdokhi Leiba sida hojik phawbada COVID ki vaccine dose ko 339 lakh humbudra mapan hena kapkhre masigi manungda koti 39 lakh humbudra mathoi na ahanba dose aduga koti 52 henbana ani suba dose ni Haksel Mantraloy na hai ngarang khaktada vaccine dose lakh humpu hena kapkhi lebak sinba thungna sathariba vaccination drive asida kendra na raija amasung union territory singda COVID vaccine lem na piri marak sida leina sidagi naba phakibagi sang chada 19.3 oiri Amaromda Kerala da Omicron gi ahanba case thengna khraba matungda Raija Sarkar na laisat asi laksinanaba akanba mongda thabak lokhatpa hokre Cochin Airport amadi hithangpham singda COVID ki inspection kankhat hankhre masiga loinana sarkar gi hospital amadi lanai hospital tareta tongan ba Haksel gi official singna inspection toina tawnaba su khanghankhre Kerala da ahanba Omicron gi report adu ngarang Ernakulam da leiba miyoi amada thengna khibani haiba miyoi adu handakta United Kingdom dagi halakhibani Social Justice amasung Empowerment Mantri Dr. Birendra Kumar nangarang New Delhi da Scheduled Caste amasung Scheduled Tribes sing da miyot minai sathabagi mayokta National Helpline ama hodokre
helpline toll free number 14566 ase pung 12 subna hangani service ase Hindi English amasung tongan ba raija madi union territory singi lamlam gi lol da phangani masina schedule caste amasung schedule tribe prevention of atrocities act 1978 hena mapung phana thabak paikhat pangam lagani Imphal amadi atai jila singdang asi phongba pause singi maroiba pausingi damak haujik Thokchom Jogendrajit leire Jogendrajit Thokchom Nganthoi ngasi Imphal da phongba naharong gi thodang pauche da Armed Forces Special Power Act 1958 ki matang da North East gi afas pa lokto kadam ni haina miyam na mit panghal lagani Sarmila haiba headline da paw ma yaure People's Chronicle da mon gi thodu aduna afas pa aran mamung da siznare irom Sarmila haiba headline da Sangai Express Manipuri pauche dana Sarmila afas pa lokthung na bagi mit pang ba yare haiba headline da pauksing yauri atopa Imphal Free Press pauche da Nagalengi mihat adugi matung da konyak civil society na army sing da mating pi da ba haina lokthokre haiba headline da paw musung yauri Ponopam pauche da afas pa lokthok da Manipur musung Assam na yade haiba headline da paw ma yauri paw asi Sangai Express English edition gi ahan ba lamai da su iman mana ba headline da yauri ILP gi matang da naharong gi thodang gi ahan ba lamai da ILP channel basu police amasung DC na mathau tawdre CM na tumnaga laithokpi ganu ILP gi channel kalon chembiu haiba headline da amadi Imphal Free Press na sarkar na mathau tawdrabadi JC ILPS na mathau tawrgani haiba headline da pauksing yauri Irebak pauksi gi ahan ba lamai da ILP channel basu yelahmi kanana ba langang na lokhatri Thengu yayoba CM na sinna ba haitabadigi aremba oire haiba headline da paw yauri Sanalebak pauksi gi ahan ba paw asi logi wangmada flat yongani haina miyam dagi sel khongbat na bo honare haiba headline asina oiri aduga huel nan paw gi ahan ba paw asina MLS ngi mathakta lokhat pa case ki matang da apunba case 18 gi manungda 12 thogi final report pirakre case taret pending da lei haibisina oiri HL Express की पाउचेदा भारत की सरना संदुना मिस यूनिवर्स 2021 की टाइटल लौरप की पाव फोटो कोनना अहन बलमाई दे यावरे मणिपुर की सेनापति जिला द फोंगबा हिल्स हॉर्नबिन एक्सप्रेस ता फॉरेस्ट मिनिस्टर ना PNNM की कल्चर एंड सेसल होदोखरे हाइबा हेडलाइन दा अमदी मियोई खरना गाड़ी की पार्ट खरा सेन सोतुना लौगे हाइबा यादबदगी दुकाल थुगाइरम ले हाइबा हेडलाइन दा पाव असिना वैरी Churapsanpur जिला दफोंगबा पाउसे मसवाना थर्डा मार इनपुई जनरल हेडक्वार्टर ना फेजोन जिला की थानलोन सब डिवीजन बु चुरचानपुर जिला द पुनसिन बयारोय हाइना यानखरे बा हेडलाइन द पाउ यावरे अदुगा फेजोन जिला बु मचे तहनबगी मयोक्ता तोवान तोवान बा ऑर्गेनाइजेशन ना पब्लिक रैली चटखिबी पाउ मुसु फोंगली पाउसे असिदा पी दोंगेल बु मणिपुर की डायरेक्टर जनरल ऑफ पुलिस की फम पुन खरेबा हेडलाइन द पाउ मुसु यावरे अतोप जिला असिदा फोंगबा मणिपुर एक्सप्रेस ता केंद्र की सोशल जस्टिस एंड एम्पावरमेंट की राज्य मंत्री प्रतिमा भौमिक चुराचानपुर दा थुंखरे है हेडलाइन दा अमदी फ्रेजोन अमसुंग चुराचानपुर जिला की लाइसेंस गन 1935 हौजी फाउदा लोखले है हेडलाइन दा पाउसिन ओइरी जिला असिगी निसिल थुहिल तु पाउचेदना सिंहाट की एमएलए ना लुंगचिम विलेज विंटर मिट हौदोखरे लुंगचिम गवर्नमेंट हाई स्कूल की बिल्डिंग अमदी मल्टी यूटिलिटी सेंटर संगा क्रेहबा हेडलाइन असिना ओइरी तमिलनाडु जिला द ngasi phongba disam pauchedana achun kamaine iba rani gaidin liu rani of broken hills saiba laigama phongkhre haba pawma oiri राज्य की फॉरेस्ट मिनिस्टर अवांगबुक निमाइना तरेत सुबा पाउमाई नागा वुमेन यूनियन की जनरल कॉन्फ्रेंस हौदोखरे हाइबा मदी पी दोंगेल मणिपुर की अनौबा डीजीपी की फम पुरगनी हाइबा हेडलाइन सिंह असिना पाउ ओइरी अतोबा जिला असिगी पाउचे गानफ्यू मेलदा ह्यूमन राइट्स की मतंगदा गुवाहाटी दा पांगथोखिबा कन्वेंशन अमदा तमिलनाडु की एनजीओ फॉर रनर सरू याखराइबा हेडलाइन दा अमदी ओटिंग की थौदोकी मतंगदा अचुम वायन पुरकनबा लोइना अवांग नोपोक लमदमदगी अफसपा लौथोकदबनी हाइना ओटिंग विलेज काउंसिल तक्सिंग खरेबा हेडलाइन दा पाउ याउरी जिला असिगी अतोबा पाउचे तमिलनाडु टाइम्स दना तमिलनाडु जिला की अजुरांग खुलदगी हिलारई पामैना मिस्टर मणिपुर 2020-21 चैंपियनशिप की सीनियर कैटेगरी दा मरीसुबा पोजीशन तारे हाइबा हेडलाइन दा पाउ असिना ओइरी अदुगा तामैदा बीजेपी की वकर कया एनपीएफ ता याउखिबी पाउ अमसु फोंगली पाउचे असिदा पंजाब तगी हरना संदुना मिस यूनिवर्स टाइटल फंखिबी पाउ फोटो कोनना फोंगले nganthoi थागतचरी जोगेंद्रजीत
लोइसिलकपदा कोविड-19 दगी ngakthoknaba vaccine kapthokpa face mask upa phut taruk lapnana leiba khusa amadi maimi tarutana na thamba haiba samba thongsing asing ngakna chatpinaba amu hananing singjari aroibada maroiba paw amok lamlai Vidhan Sabha Kendra gi Khetrimayum Biren amasung Kumbi Vidhan Sabha Kendra gi Sanasam Bira ngarang dagi amu hana MLA oire Kendra na hairi mathang sahi gi March phawbada lebak sida Health and Wellness Center lak amalising tara saba loisinaba pandam thamli amasung लेबाक सिदा हौजिक फावबदा कोविड की वैक्सीन डोज को 339 लाख 8 हena kapkhre paulo jare